Ngasi December ki tang kulumdoi akhoi gi Manipur dagi lakpa lup tra tuka akhoi gi Delhi da leiba lup mapan ga punna ngasi sit-in protest ama sinbani masigi protest se akhoi mamang da akhoi na Manipur da lei ngai da su hari ba lup tra tuk sigi meeting khudi mag yauraga media da su imai maira se dum yauraga lakibani adubu ngasi gi protest asi da imai gi maira gi oina ai se yohandare na hamuki taseng na hada tang 23 gi DMCC na singiba khoi Manipur lan gi nupi lan gi da su house arrest tawra thamba du maina ngasi su house arrest tawra thambire ngasi program se yohan bidare maramdi moina rang bauti khoi gi yani haiba pot lebani adubu Bindapur police station na ngasi su na hamuki tang 23 da lakpa du maina ngasi su laaga program asi yawba yaroi haidana ngasi su yohan dare ado masi kari gino haidana aina matam leiba ki bita police station da chala kholaga moida complaint habdu complaint lawo su yade aduga adum security just mai dum Bindapur police station na thamaga lei ado hairo raga mathaki order ni kanai gi order na kari no haba se koina kemta khangba sunatre ngasi akhoi gi speech of democracy right ta people pot se akhoi di Leitrabara freedom se speech of freedom se Leitrabara haidana ai hangjari maramdi sumai tau da Manipur amada khoi gi asuk mai chak da me third taking asi tha trampan hena mai chak ta nai chai su me ama tung gi future manga aba economy down oira ba sibana ba ko thong ma tholak pa matam sida ngasi army na tau rei ba po thawong si yaning de haidana khara haijege haidana su khallaga leiba pot se sumai na khoi gi wangang ba se thinga ga kyam kuina no thambi ga da ba center amasung state sarkar na basi yamna ta sengna natai cha da ba yamna khoi ba mioi ba gi hakpu khongwang na ba ha ba du oire masi personal oina tawra haina khali maram di ngasi group hariba pot protest du pangthok sakiri sin protest du pangthoki tawbatabu ai yawbu yaro haba se house arrest ngasi su tawi masi gi pakhum athu bada pamje masi kari gi damak ta house arrest tawra thambino kari gi damak ta ina jantra mantra da wangang ba yadrino masi punamak se amutang pakhum pibiyo haidana ngasi akoina video semjari basida akoi gi Manipur da leiba media punamak ta amutang masi hapiraga pakhum amutang lawminasi natragadi hoji oireba potsida ngasi bauta khoi gi imai gi meira gi site gi iramdam kan bai frup kan bai chai su tungi haidana dumaina khallaga lakpa ngatani masida khoi da atamna na sumaina yohanda ba habese tasengna khoi yam nuaite yamna strongly condemn tawi ado masigi chap chaba reason khangba pami ado khangna basu khoi hona gini adubu tasengna cham na khoi aina seisida khoi gi sumba kaino oiriba situation sida akhoi tongana sumaina mu thokpa si thokning damni adubu tholak ta yada da ngasi tholokpani maramdi iramda mai chakpagi wa khara haige habada hayalak ta ba habasidi kari gumba ma khoi da chingna ba lere center na to pot state na yaraga akhoi se namjalaga kayang kuina no sumaina thamgidoi ba asengba pot mapang da tholokpa yadi se kai gino asengba haiba yadi Kamal Babu do army camp ta manghi bani haiba pot se khoi na ngasi media da haiba yadi ba maram kari gino madu khara do haije ge haidana khoi pesa tinga su tingna haidana ticket kaktana khotana honara laksabani adubu madu puna makto phangan kide masi yam nungaite aduna media khudi mangna akhoi gi press print media na su loi ma happy raga asengba reason dum tang khangmina si akhoi gi mai gi meira na su imphal da namu press meet ama su tawjakhrabani akhoi na kari lan bai no kai do bai no imai meira na kari la lage haibase sarkar amasung center sarkar na pakhum athuba da pibiyo